ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯨꯠ ꯑꯣꯟꯈ꯭ꯔꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ. ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯔꯥꯏꯇꯔ K.I. ꯕꯤꯀ꯭ꯔꯝꯖꯤꯠ ꯁꯤꯡ. ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯕꯨꯠ ꯑꯣꯟꯈ꯭ꯔꯕ ꯁ꯭ꯄꯥꯏꯗꯔꯃꯦꯟ. ꯃꯇꯝ ꯇꯥꯂꯛꯅꯤ. ꯃꯤꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯂꯩꯔꯝꯃꯤ. ꯑꯩ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ. ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯂꯨꯕꯗ ꯃꯧ ꯅꯍꯥ ꯈꯔꯅ ꯈꯨꯝꯂꯛꯈꯤ. ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯇꯥꯗ ꯏꯕꯣꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯆꯍꯤ 3-4ꯃꯛ ꯁꯨꯕ ꯕꯣꯕꯣꯏꯗꯣ ꯃꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯀꯥꯐꯩ ꯊꯣꯛꯈꯤꯕꯗꯒꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯀꯨꯝꯊꯕꯗ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯕꯅꯤ. ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪ ꯑꯃꯅ ꯎꯍꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯜꯍꯧꯔꯦ. ꯁꯤꯕꯗꯤ ꯁꯤꯍꯧꯗ꯭ರೆ. ꯀꯅꯥꯅꯣ ꯑꯗꯨꯗꯤ? ꯅꯨꯄꯥ ꯃꯆꯥ ꯄꯥꯈꯪꯗꯣ ꯍꯪꯅꯔꯛꯏ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯤꯁꯝꯒꯤ ꯑꯋꯥꯡ ꯁꯪꯒꯣꯏꯗ ꯕꯔꯥ ꯁꯥꯜꯂꯤꯕꯗꯨꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯥꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯒꯤ ꯊꯣꯔꯛꯄꯗ ꯑꯉꯥꯡ ꯑꯗꯣ ꯇꯨꯔꯦꯟꯗ ꯇꯥꯁꯤꯟꯈꯤꯕꯗꯣ ꯎꯍꯧꯕꯗꯒꯤ ꯃꯐꯤ ꯑꯅꯥꯟꯕ ꯀꯥꯗꯣ ꯍꯣꯡꯗꯣꯛꯄ ꯅꯪꯗꯅ ꯐꯟ ꯆꯣꯡꯊꯗꯨꯅ ꯀꯜꯍꯧꯔꯦꯗꯅ. ꯇꯥꯗ ꯏꯕꯣꯌꯥꯏꯃꯒꯤ ꯅꯨꯄꯤ ꯏꯇꯩꯃ ꯄ꯭ꯔꯦꯃꯤꯅ ꯃꯆꯥꯅꯨꯄꯥꯗꯣ ꯑꯆꯣꯠꯄꯁꯤꯡ ꯑꯗꯣ ꯇꯩꯊꯣꯛꯇꯨꯅ ꯉꯥꯡꯍꯧꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯅꯍꯥꯛ ꯄꯨꯟꯁꯤꯎꯀꯣ. ꯅꯪꯅ ꯊꯦꯡꯅꯕꯤꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ. ꯅꯍꯥꯛꯀꯤ ꯂꯃꯟ ꯏꯇꯩꯃꯅ ꯀꯥꯎꯔꯣꯏ. ꯅꯪꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯦꯝꯅ ꯃꯥꯡꯗꯅ ꯃꯥꯡꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯀꯀꯥ ꯍꯥꯏꯅ ꯌꯥꯝꯅ ꯊꯥꯒꯠꯍꯧꯏ. ꯊꯋꯥꯏ ꯃꯤ ꯀꯧꯈꯠꯂꯨꯅꯦ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯀꯌా ꯑꯃꯅ ꯄꯥꯈꯪ ꯃꯆꯥꯗꯣ ꯆꯣꯠꯂꯦ ꯃꯐꯤ ꯍꯣꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯅꯛꯄ ꯌꯨꯝꯗꯒꯤ ꯈꯨꯗꯩ ꯐꯤꯅꯆꯤꯡꯕ ꯈꯔ ꯂꯧꯊꯣꯛꯅꯔꯨꯔꯒ ꯃꯐꯤ ꯍꯣꯡꯗꯣꯛꯍꯜꯂꯤ. ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯅꯪꯕꯣ? ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯂꯤꯁꯝꯒꯤ ꯕꯔꯥꯗ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯔꯤꯕ? ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕꯔꯥ? ꯊꯕꯛ ꯊꯤꯔꯤꯕꯔꯣ? ꯀꯔꯕꯥꯔꯒꯤ ꯂꯩꯔꯤꯕꯔꯥ? ꯃꯊꯪ ꯍꯪꯅꯍꯧꯏ. ꯏꯇꯩꯃ ꯄ꯭ꯔꯦꯃꯤꯗꯤ ꯍꯣꯔꯦꯟ ꯅꯈꯣꯏ ꯇꯥꯃꯣ ꯂꯥꯛꯂꯒ ꯏꯕꯨꯡꯉꯣꯅ ꯂꯩꯔꯤꯕ ꯕꯔꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯥꯔꯛꯀꯦ. ꯑꯗꯨꯒꯅꯦ ꯅꯪꯕꯨ ꯀꯧꯍꯜꯂꯒꯦ. ꯆꯥꯛ ꯆꯔꯥ ꯑꯃ ꯄꯤꯖꯗꯕ ꯌꯥꯗꯦ. ꯃꯊꯪ ꯍꯥꯏꯍꯧꯏ. ꯑꯩꯁꯨ ꯑꯉꯥꯡ ꯑꯗꯣ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯣꯔꯛꯂꯦ. ꯂꯝꯕꯤꯗ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯊꯦꯡꯅꯕꯤꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯇꯥꯗ ꯏꯕꯣꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯕꯣꯕꯣꯏ ꯑꯗꯣ ꯉꯁꯤ ꯂꯣꯏꯔꯝꯒꯅꯤꯀꯣ. ꯊꯥ 1-2 ꯍꯧꯈ꯭ꯔꯕ ꯃꯇꯝꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯣꯡꯃ ꯉꯥꯍꯧ ꯊꯣꯔꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯣꯛ ꯊꯦꯡꯅꯔꯨꯔꯦ. ꯂꯩꯀꯥꯏꯒꯤ ꯕꯔꯥ ꯑꯃꯗ ꯂꯩꯕꯅꯤꯅ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯈꯪꯂꯦ. ꯃꯥꯅꯁꯨ ꯇꯥꯃꯣ, ꯀꯗꯣꯝꯗ ꯍꯋꯥ ꯆꯥꯕꯤꯔꯨꯔꯤꯕ꯭ꯔꯣ? ꯀꯣꯛ ꯀꯧꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯈꯨꯝꯂꯦ. ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯈꯣꯡꯅ ꯆꯠꯃꯤꯟꯅꯔꯦ. ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯝꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯦ. ꯀꯁꯥꯔꯒꯤ ꯈꯨꯜ ꯑꯃꯗ ꯄꯣꯛꯄꯅꯤ. ꯃꯥꯒꯤ ꯃꯄꯥꯗꯨꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯗꯒꯤ ꯃꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯀꯣꯟꯅ ꯊꯦꯡꯅꯕ ꯃꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯈꯪ ꯐꯥꯔꯕ ꯐꯥꯎꯕ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ BSc ꯂꯣꯏꯁꯤꯜꯍꯧꯔꯦ. ꯑꯗꯨꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯊꯤꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄꯁꯤꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯝ ꯆꯠꯇꯨꯅ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯒ ꯀꯩꯊꯦꯜꯗ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯗꯨꯅ ꯖꯤꯕꯤꯀꯥ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯐꯅ ꯁꯥꯡꯅ ꯂꯤꯔꯦ. ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯊꯥꯒꯠꯇꯕ ꯉꯝꯗꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ, ꯃꯁꯥ ꯃꯇꯣꯝꯇ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯊꯤꯔꯛꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯋꯥꯔꯤ ꯀꯌꯥꯗꯒꯤ ꯃꯍꯥꯛ ꯂꯦꯝꯅꯁꯨ ꯃꯥꯡꯂꯣꯏꯗꯕ ꯑꯉꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯀꯥꯕꯛ ꯂꯩꯕꯁꯨ ꯃꯥꯜꯂꯦ. ꯆꯥ ꯊꯛꯄꯒꯤ ꯁꯦꯜ ꯀꯥꯗꯣ ꯑꯩꯅ ꯊꯥꯗꯒꯦ ꯍꯥꯏꯕ ꯃꯌꯥꯗꯦ. 50 ꯆꯠꯄꯤ, 100 ꯆꯠꯄꯤ, 50 ꯆꯠꯄꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯄꯤꯛꯄ ꯁꯦꯟꯌꯦꯛ 1-2 ꯂꯧꯊꯣꯛꯂꯒ ꯆꯥꯒꯤ ꯄꯩꯁꯥꯗꯣ ꯃꯥꯅ ꯊꯥꯗꯈ꯭ꯔꯦ. ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗꯁꯨ ꯎꯕ ꯐꯪꯈꯤ ꯃꯍꯥꯛ ꯁꯦꯜꯕꯨ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕ, ꯈꯔꯁꯨ ꯀꯨꯞꯆꯕ
nupa maca amara haina. Noong manini haukre, numidang wairam ama ikang kangaudana mahakto aigi yumda lakhi. Wari amakak sananingi haiduna lakpani. Aina mangonda, emanta, nangu kari haining bage, hangkibani. Hayeng ado, mapandagi pot amakak thunglagadaba. Aduda, putta lairibo selse, kajitang watle, lupa lising tara kakta, hangbira noong manini sida poto, marketa thadok higadabani, yamna thuna hanzilaki. Sini, mama ido, ikairap tawi. Ikaisu, haire. Magi, kana kangnaba, hangdok hangjin taunagadaba, kangnaba kana sulaiti, aduda upay laitabadagi, iki thadok tuna, tamoda haizaba laklibani. Tamogi, itay madafaw ba haidok pino, nanawgi may amta yengbiyo, hibara, kumbara haujing magpibidrabasu, hayang angan bada nanawlak sagi, upay amata tawbiyo, adu ganita mo, tamogi asayang balay tabat hoklabasu, hanggoy binu ko tamo, layta ba haibase, layta ba ni, layte, handak kimatang se, saunu hekta haibiyo, nanawaraw zaroy, nanawgi di upaya malayta badagi, kanana tek handuna, pukmina ba iyamba magni kanna, nanaw ni hekta laksari ba ni ko, mun na kang nabasunata ba, ngarang kakta tengnaraga, selpuge hekta mahayrak pa se, aray ba tabak tinate tamo, paduso ay kangjay. Tamo, upay amatang, yengbi ba yabra yengbiro, upay layte, ay ba layte. Nanaw hayang ayukse, nalaplak sagi, kari gumba layta ba't hoklaga na, kana no, ay amok tizahaw gitawni. Tangay fadraga na, ay giyumbu pabong, liksamgi, maniharda, hangba yabra, yenga daw ribani. Mado, hek hangbada, pidi pirak ka ni. Aduda tamo, sindi thokpa yadra ba? Aygi, karak ka na ba ubada, mata mahek na taw silag pa. Mamang thado, at hubida lupa lising kun kaklak pa ni. Adu sunong hek ngaan baga singli ba? Aygi di, yam na ka na ba ni? Aduna, lupa lising mga kakhap na ba yade haiduna. Kuttagi, mundo na hek talaw kiba. Aduna ni ko tamo, ay na masida talise. Magi sida layba kasi, tanbu talabani, kanadano, ato pa layba da nungay gadaba, baraka layra ba di hongdok na sila faw ba, kalabazat ni. Pareta mo, nanawag sa saragi ko. Ahing nga do, karam na tunggada ba no, kanbada, wakreda, magi sila do, isi kaday, iraroy si kaday, lupalising tara kagtang do. Mana hat krasu, ay ngonda, na nikpagi dinate hay babu. Ay ko'y nupida warise, karam na hudok luni. Mausana ay ko'y nupidi, liksa basi, sendrang matida, sikini kulipot ni. Maram ka sadrabadi, lupa ama sa ding taude. Noong subada, renkot litra suyay, mamalyami hayduna, lupa kulpiba, sereng tuptuna, ektiba tawang ambini. Hay, kamdaw gani sidi, adubo. Ay da badiyade, sel di mana pairi, ay ngonda di makay ama paubos sinade. Siba magtisiroy dana, yarak le adu mangay, yarak tre adu mangay. Jai Krishna, haudok le. Tumdringay sida, ek tumtabagi thang na bada, noong ngalak ka daw ribanina. Kalambaga, bitorak pa paukom maduga, kaya di kenare. Wari liba hayba hamantagi wari da, ay gitamoy petak kituna, ay ko'y nupi pao ba, kida ba makay, likiba duda, mana sila do, tuna singlakani, adugi sumatakta, wa kanggadaba angang mali. Lupa sang nga ama, lupa lising nga mahena. Tak, nga sara ama sabiyo, tamo ka haiduna. Lang silak na ba di, ha, kanana tambang amni, ay ko'y nupigi, tamoy yoy taubang ambawari likiba mikupse, at ang bani, haraw, yabide, kaya di nungay reda, amuk. Ngasay makay, karamhay na, tumgani kiramba. Ay ko'y yumda, paisa po balag ringay da, hana dom tinbiru sira kalle. Madumagti fazaroy daw mali, nupi na hay badagi ay tokle. Hamanta na lupalising tara kaklaw kiba numitugi, hek nongan bada, ngan na ay gi mobile number da, phone tawra Tamo gilaman kaubuya banati, nanawgi poto, hek hunglabaga. Tap lang na kre, amatalay hodre, tamo na nanaw nung sibi ba do, isor na ubira male, daw ya bahay do na, amatalay hodre,
lairadi yaroi tamogi t-shirt amaga itaimagi sari amagadi aina lotsinduna thamhauraba adu fawba pidaba yade kanadawi ado horendi nga sara ama leiraklage tamoga itaimaga hauna sabiro nanaw nganta thinjaraklage chindadi haidokhi karigi ngano leirakanu inawgi mateng khajitang pangbadubo fare nangi poto loina sitkre haibado amukke hena iyamba nungaire nupida aton atani ekoi nupisu mata amani mana nga leiraga thilaklababu mahakku chakro haidaba yaribro mahai ekoi gi mot manarabanina akaiba leitre hemantaga ekoi punna chak chara ama saminare aigi puri t-shirt ama adudagi nupigina sari ama sita natte nga sabagi mathakta lupa lising amaga angangi kainoma leibiu namduna bisilamlaga chak chaba toklaba kanda hemantado hankre mana hek chatkibaga aikoi ani ngangna howi mata amagi angang niko masigi angang ase chak chamangda ek masa ama anidang paisira haibabu madi mado taude haiduna aisu magi mamangde ikaiduna sadada maira paibi ima ibelgi saroi khangluba halakpada chak chana badu mangai aukraba insang ado sin itai na sakhi ekoi nupidi bapu yamna taramni atai imanaba kaya tinabadudi hemanta tinabana phai hamanga taruk tanga hemantaga tinarabadi aise kusu kumenka thoklanibu mahaida hemantaga aigase fana fazana tinare nongmasu lupa lising kuntra puthora utamo mana kuntra ama puthoke mapandagi efficiency dona ni sendongdi matamsu atubida kaina karbar pulle haigumladana hapta phadabida aikhoini lupa lising kun kanaminai haibatai mamit manasu yamna singba angangni karbargi minded su oiba haibatai thangnaba haptada tamo Bangalore da gari car hongi hai tamoga satminarga car second hand lauthok lusi haire aidi mahausa lamda satpase kaya haiti kaya ka haithoi sinthoi dabane jauning ludre aiha ku thazarbadi tamo sel khara thabirao nanawna thokpa singe haiduna hoida mioi base laibaki wabu daubu yaw hairabadi kiral mamai pangchum chumjabani khan ekoi nupisu yauna punna tanaduna lupa lakh ani khak piduna mahakku second hand car lauthok lunaba hakre gahak leitana maga mobile da pau phaunei puide tare nipani gi matungda mahak condition yamna phariba hajaraba car ani mayang driver nektuna Bangalore to Imphal direct thaudorakpani haidana hunglare workshop ta thamduna kari no part khara semdok chamjin tawraba tungda yonthokle magidi sel sukaya yamna puthoktre haidana aingondara khare hena kanare tamo haidana lupa lakh ama phaning sendong pire handakti tha amani se asum tawduna ai lupa lakh ahum mari talhaure office ta kerani masa ama oiduna wana hobe saboi sada boi tawraga haigru manada tolo maset amaga sabase pambu pamlaktre aina masige apambase mangonda lirubadadi hera tamo kadaidagi wanoda seran turan ka tawrubo ya potnati ko pikpa chawba khangde sarkar gi tolop chaba thabak masa ama paihori ba haibase onthokna laibok phabawani kainoda lengdaba lanni aikoina tawriba thabak asidi aduk dawgi wani da yamna ka hena thajaba thamloba su yadaba khajitang soibada kokta khut hapkani tawinu tamo mado hadokpa yaba pot natte yengune laibak thidana anaba yekpa ma kok yawraklone tamo na tomtagi wasu natte itai mado kok narone natrabasu angang do hospital da leire khallo tha ama ni ka narisu khallasi adudagi di tamo se thabak tu kaba ngamlanu suti laurani ha adugi tolopti kairoini seran turan hek khalladana nanawai koigi karbar masa sidi numit mangani dang leplubada sakau hangni hana leiramba selda loina tainarani anauba tanbagi mahut senpu kai thoklaga selep mayeng ahan gadauri bani bakko tamo
Sumkreda Hemantagi wasi sita sunate mana haikibado tamo nanau khoidaka thabak masa matang sarkargi oiba tolopka sahanbiba ngamhanbiramlabadi sukwaba nongju nongsa khangdana tumboi tumdaboy saba macet thakpa macet tawduna hingnabani haiduna nomlibase karigi tawjaruni itai madaka wafamdo hawdokpirunu ko angang amaga tinarubadagi umang mangle kaina ingonda tainarakkani ko haigumladana Hemantana haibasisu yamna sumliba wafamni thabak masase tolopiki haidana hadokpa yaramdredana karbar chauthoksi haidana laikai lai sukadi khara tamjaruraga thabakki phangjahoudraba Robi khoi Dinesh khoi makhoi ama ani amasu khomjillaga karbarda pusinbire makhoigi ine ma makhoinasu Hemantaga aikhoi anibu masadauna kayam luna taubi aikhoi wakhal puksel sengnasi nataba nesa oiba thadoksi afaba matik chaba sel paiba amumam oisi soibumgi mama kalagi masanupa handak nauna mayumdi pansilaga sufamdi laitabado makhoi mamana mabusu aikhoi kabarda khara yohan biu hairpadumadi upai laite Hemantana madugi angang dumadi tamo mapukcel kaya sengdi marai turai pangyet yetli hayeng tungda harak tarakani haidana yauhan kidre aisu Hemantagi wado yaningduna mana yadaba thabakta yelamdre punsi se wan haurakpani ngasidi khajik mangal macet ama phanglakpagum khalakle hattaba nesagi ipaktadi thak taurudre saningba ahauba chinjak chaba setningba phajaba phidi setle nongju nungsada haramakhai nathainanaba makhong mari panba mathak kupakar amasu tongba ngamjare Hemantana phabase black ki karbar oiba hattaba lambi ki karbar ama faudi tausira haina khak haudorakhiba laiti masimadi mabu aikhoina thagataba ngamde punsigi makhal mathel kayagi marakta nongmadi anauba karbar ama tausi lepnare yamna phajaba sendal lambini aikhoi ahum mari khaktadagi hendokladuna atopa miyoi kharadasu kanahan chi haiba karbarni phajai itom hingbana punsi natte punna hingminasi kauba sangstan ama semle masida yauriba miyoi khudingmak sangstan asigi maru oiba member ngakni miyoi amamamna atopa miyoi ani puthoknare member tarana homgalakpa miyoi ani ga punna miyoi kuntragi oiba lupa lakh ama ani puthokna duna sel thumgi oiba sangstan committee asigi kanabana kanagumba miyoi singna sel puduna apikpa sendoi ga loinana singathanba madudagi karakpa sendoina committee gi fan oiba asina singba rule kayana yomsenduna serol singa loinana committee gi wafam khanare makhoina nahani angangni ithak thongba ahal sahi yamba singna asauba maru oiba member oyansi haidana mayam punna khanaba ahauba numita sahi khwaidagi yambani haiba aikhoi office ki ahal oiba kerani amada president aibuna general secretary adudagi lamdagi lakpa member amabuna treasurer haptuna asauba saklet amaga loinana aikhoi gi committee semkre mayam wa langna nokminai harauba phongdokminai karbarna mai sumlakpa kanai haibatai aikhoi gi sel thumgi oiba committee gi han tha khudingi jiri kakhalakhi tha khudingi aikhoi mayam ahuba tarikta senba thumba gi meeting tawi member khuding matam sana laknai monda nungaina sel na sel okhan bagi thabakni harauna wari sai mapunsigi atopa miga onsinadana wari phawba saraktriba marup mapang ama anidi masa masugi lohong khongdongbada aikhoi kunthrabu surabadi atopa kanadasu bartan taurudrabasu yare ka haina pongna nganglambsu mayawi itha thajadana aikhoi lekai gi mama nongan jawdo mapunsigi phaijom ama kumjat ama leijadabani marup ki member angang amagi masanupagi nahut nareng thoram nangnana haiduna phaijom pumjat leiminaru si haina aibu hauba lakhi marup ki kanabase
asuki matik yamkhre pothafam leramdraba kaya amana tha amada amukhak marup inbase yamna tangmalli anirak punsi haina propose tawrai hemanta tinarubadagi aigi punsigi ahongba kaya ama lakre mayai kaba chinjak amadi office ta punsinduna jwar sanaba pan dukan phambi manakta sangduna ijat laiba saba makai kwa matap amadi churup thakbagi hainabi pumnamak thadokle imung santi oirakhiba sahi manga tara fazilakle aikoigi punna hingminasi haiba marup asuki matik chawkhatpa haibadusu oire marup mapang mayam amasu punsinduna chawkhatpa lambida chatminaba ngamlakle pumnamakse hemantagi afaba wakhaldagi thoklakhiba ngakni marupki mingda bank account lupa crore gi mathakta tungsinba ngamlakle tasengnamak hemantagi khujil thorangni angang ama oijarabasu thagattaba ngamlaktre harauba nungaiba mathang amadagi mathang amada dangdang honglakhi kairakhi thangnaba mikup amada thanghaudana humjilakhiba nonglaini tabada thamoyase kaikre ekoi pumnamak haifam khangdana khonjel thokpa ngamnada kaple kapminare mahakidamak hemantagidamak mangkhre hemanta mangkhre mahak kadai disatkrabano aikoina uba phangkidre nongmanini nini dagi humni mahak aikoigi irakta amuk halakhidre kanada hangluni hangpham laite hifam sukhangde nongmadi mana lairamba baragi yumbu ado thengnai ngarang numidang athengwada police ki team amana mabu thiba laklammi akhoi mayam tanare kadaida laibage thirore adubu mahakti phangba kawba laitre karam tauni adudi anthokna laina mangkhida angangdo mahaktubu akhoi gi damak isorna thabirakpa spider-man dura waraba patraba lambi kayadagi ikutchingse paiduna singkhatpiramlaga swai mangkhiba kayada pamujakraba isor masu phatman khidredako mahak maral laibasu oisanu mapap chawbasu oisanu asuk yamna aikoigi damak hanabiram liba misak amabu mafam khangdana hek mangan khiba haibasidi phatmande aikoi yaningde magi dandi makhalse hemantana mafam khangdana mangkhrabasu aikoigi marupti lengdana laihauri haunabi matung ina thagi oina aikoi marupti nare phanglakpa anauba sendoi amadi pukhibadagi singlakpa selebka loinaba senjam ama ningthina insap chure hanagum thangnaba numita ngarang marupki mingda karakpa sensing bank ki account da deposit tausinanaba aikoi ahum mari bank da lakle aikoi loinamak changladuna karibu kana runi haiduna treasurer khakta sanghan khre aikoi ahum mari di bank ki opposite ta lairiba hotel da cha ammam thaksi haiduna manungda sangkhriba treasurer ngaiduna laihawi ngasidi cha thakpa loiraba fawba mahakto bank manungdagi pangna thorakte mahak account check tauduna balance ka yengthoktuna lairaba jala makhalli kaina thangda aikoi gi maraktagi naha oiba member amada manungda changduna check taurunaba hajilure ngaihak lairaga makhoi animak wa machet amata ngangnadana yamna sukthana makutna mamai nala duna thorakhi wa ngangnade aikoigi nakta phamtharaga lukthaduna lainakhi hangluba kandadi marupki account ta lupa ama phawba leramdre thau puba singi sahi saduna sel pumnamak kaithoklamle kanana oigani adudi kanana oigani aikoibu kanbige lakpiramba spider-man hemantana on khre boot